India Meteorological Department IMD की रिपोर्ट अमगी मतुंगिना चलिबा जुलाई था असी महौसागी चुफम थोकपा नोंगजुगी चांगदगी हंथना नोंग चुरबा याय हाइरी कुमजा लिसिंग अमा चमापन सुबना अमगी मतुंगदा चलिबा चही असिना मंगारक सुबा ओइना ख्वाइदगी नोंग लिकना चुबा चही ओइगदौरी कुंगी नोंगी मतेंगना लौ सिंगु तौबा स्टेट असिगी लौमीसिंगी ओइनदी ख्वाइदगी नुंगाइतबा पाउ ओइगदौरी नोंगजु था हाइना खंगनरिबा था मरिगी मनुंगदा जुलाई था असी ख्वाइदगी मरु ओइबा था अमनी था असिगी मनुंगदा लौ पानबगी अयाम्बा थबकसिंग लोइसिन्नै लेबाक असिगी ओइना जून थादा चुखिबा नोंगी सांग असी चादा 38.9 वाटना चुखि जून थादा महौसागी सांग यौना नोंग चुखिदबना लबुक अयाम्बा इसिंग मरांग कायना फंगनद्रि मणिपुरगी लबुक सिंगी चादा 60 रोमदी कुमगी नोंग ताद्रबदी लौ पानबा ngamde aduna hawjik phawba low panba yadaba labuk yamna leiri hawkiba sahi kharada el nino mayokna khiba matamda lebak asigi oina nongjugi chang hanthaki karigumba matamdana ikang phawba mayokna duna mahi marong kaya amang ata thoki chaliba sahi asisu el nino 3.4 na maram oiduna pacific ocean gi imai sabai hengalaktuna malemgi aying asagi khalda ahongba puraktuna khan nongpok asia amasung atei maphamsingda nongjugi chang hantha hangadori greenhouse dagi thadorokba asaba nungsiki chada marfudradi samudrana chupsili aduna samudragi ising asi sabe hengalai samudra imaidigi paikhalakpa asaba nungsina atmosphere da tinkhraga nongju nungsada akaiba ahongba lahali kumgi nongpuba nungsiki mapangal sonthali nungsit mayon honghanduna nongpok lomdagi lakpa nungsit mapangal sontha halai masina pacific ocean gi imai asaba ising asia romda chensil lakadaba adugi mahut america romda chensinki haukiba kumja lising ama chamapan marfuda taret amadi kumja lising ani tara manga da thokiba akanba el nino adugumna chaliba sahi asidasu thokadori haibasi US ki National Oceanic and Atmospheric Administration NOAA na sahi asigi jun tara mathoida mangjauna na phongdokre Pacific Ocean gi mayai amadi nongpok thangba imaida kilometer lising tara mari changarom pakna Celsius degree ama dasmik taruk mari yauna sabe hengalaktuna mahoksa na nongpok lomdagi nongchup maike pangna sitpa nungsiki mayon hongduna malemgi nongju nungsagi kalda ahongba lahali World Meteorological Organization WMO gi matungina tha asigi ahumda Pacific Ocean da El Nino yaurakre hari masina mahoksagi sabagi changdagi Celsius degree ani phawgi chang yauna sabai hengalaba yari India, Australia, Indonesia aduga kha thangba Africa gi mafam singda nong chubagi chang hanthanba aduga sabagi chang na hengatuna lomi singa chawna Cheitheng pigadori mapung oina ithai lokhong leitaba nongi ising ngairiba low uba manipur gumba mafamdana hena khudong chadaba mayok nagani IMD gi report matungina kumgi nongju asi mahoksagi changdagi hanthagani masi chada marfudragi chang yauna matam sangna chatharaba yai adubo thenglabasu thengna haukiba numit kharani asida leibak asigi maruiba state kharada kumgi nong laktuna akanba nong chubadi haukre July amadagi taruk phawba lebak asigi ayama mafam sin thungna chukhiba nongna June thada watkhiba nongjugi chang adu chada taramathoi gi chang yauna mengkhale haina IMD gi inaunoba report na hairi report asigi matungina July amadagi July taruk phawbada state kharada chukhiba nonggi chang asi millimeter 52.3 yauki mahoksagi oina millimeter 94 gi changni Insat 3DS satellite phangba saktongi matungina Orissa Chhattisgarh amadi nongpok thongba Madhya Pradesh da July 8 phawba yamna kanna nong chugani hari July gi ahuba cheyulda chukhiba nong asina Maharashtra Orissa Chhattisgarh Madhya Pradesh amadi Andaman amasung Nicobar ithan mapaida nongjugi chang mahoksagi changdagi hele adubu Uttar Pradesh West Bengal Bihar amadi Manipur yauna awang nongpoki state kharadadi nongjugi chang asi chufam thokpa changdagi hanthari Leibak asigi khwaidagi nong chuba lamdamni hairiba Meghalaya da sada 63 chang watna nong churi hawjik churiba nongjugi chang asisu El Nino na maram oiduna yamna thuna loisin kiba yabagi oitopasu leiri Manipur gi oina nongjugi chang asi sangsat sahida millimeter lising ama chamri humputare dasmik manga oibadu July phawada sada marfudra mari dagi marfudra taruk phawgi chang watna nong churi July anida millimeter ama dasmik ama sino July ahumda millimeter ani dasmik mapan sino chuduna nongmada millimeter sino dasmik ani dagi millimeter ani dasmik mapan phawgi sang damak nong churi
ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯑꯌꯥꯝꯕ ꯂꯧ ꯄꯥꯟꯕꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯐꯝ ꯈꯔꯗ ꯂꯧ ꯄꯥꯟꯕ ꯌꯥꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯏꯁꯤꯡꯒꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯆꯨꯔꯤꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯑꯁꯤ ꯃꯐꯝ ꯈꯔꯗ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯅ ꯃꯪꯂꯒ ꯇꯣꯛꯂꯤ꯫ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯈꯤꯗꯕꯅ ꯐꯧ, ꯍꯋꯥꯏ, ꯆꯨꯖꯥꯛ ꯑꯃꯗꯤ ꯆꯨꯅꯆꯤꯡꯕ ꯀꯌꯥꯒꯤ ꯄꯣꯠꯊꯣꯛ ꯍꯟꯊꯍꯟꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯅꯛꯄꯗ ꯄꯥꯠ, ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯈꯣꯡ ꯍꯥꯏꯕꯗꯤ ꯀꯦꯅꯦꯜꯅꯆꯤꯡꯕ ꯂꯩꯕ ꯃꯐꯝꯁꯤꯡꯗꯅ ꯄꯝꯒꯤ ꯃꯇꯦꯡꯅ ꯏꯁꯤꯡ ꯆꯤꯡꯂꯒ ꯂꯧ ꯄꯥꯟꯅꯩ꯫ ꯅꯣꯡ ꯆꯨꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯆꯨꯔꯤꯕ ꯅꯣꯡꯖꯨ ꯑꯁꯤꯅ ꯂꯧꯕꯨꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕꯗꯤ ꯅꯠꯇꯕꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯄꯥꯟꯕꯗ ꯑꯍꯦꯟꯕ ꯁꯦꯜ ꯇꯤꯡꯕ ꯇꯥꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯔꯥꯟ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯅ ꯍꯥꯔ ꯍꯥꯏꯕꯗꯤ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅ ꯆꯤꯟꯖꯥꯛꯀꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ꯫